ꯃꯌꯥꯝꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯃꯄꯥꯟꯅ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯦꯁꯦꯖ ꯑꯃ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕꯒꯤ ꯇꯥꯟꯖꯥ ꯏꯁꯣꯔꯅ ꯄꯤꯅꯕꯤꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯕꯅꯤ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯩ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯁꯔꯃꯣꯟ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯁꯂꯥꯝ ꯇꯧꯖꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯁꯔꯃꯣꯟ ꯑꯁꯤꯒꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯅꯠꯇ꯭ꯔꯒ ꯊꯤꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯄꯥꯊꯣꯛꯆꯒꯦ꯫ ꯖꯣꯍꯥꯟ ꯄꯟꯗꯨꯞ 6ꯀꯤ ꯄꯗ 18 ꯇꯥꯃꯤꯟꯅꯁꯤ꯫ ꯃꯥꯡꯒꯗꯕ ꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯅꯣꯝꯒꯅꯨ, ꯀꯔꯤꯒꯨꯝꯕꯁꯨꯡ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯅꯈꯣꯏꯗ ꯄꯤꯒꯗꯕ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯥꯎꯕ ꯂꯩꯕ ꯆꯤꯟꯖꯥꯛ ꯑꯗꯨꯒꯤꯗꯃꯛ ꯅꯣꯝꯃꯨ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯄꯥ ꯏꯁꯣꯔꯅ ꯅꯝꯂꯦ꯫ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯒꯦ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯕꯨꯡꯉꯣ, ꯄ꯭ꯔꯚꯨ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯏꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯑꯩꯍꯥꯛꯄꯨ ꯄꯥꯡꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯊꯝꯖꯔꯤꯕ ꯍꯤꯔꯝ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤ, ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯍꯥꯏꯗꯣꯛꯆꯒꯗꯧꯕꯁꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯑꯩꯍꯥꯛꯀꯤ ꯆꯤꯟ ꯂꯩꯇꯣꯟ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯇꯥꯒꯗꯧꯕ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯄꯥꯡꯒꯜ ꯑꯗꯣ ꯅꯍꯧꯅꯅ ꯑꯃꯨꯛ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡ ꯁꯣꯟꯗꯨꯅ ꯅꯤꯖꯔꯤꯕꯅꯤ꯫ ꯑꯥꯃꯦꯟ꯫ ꯖꯤꯁꯨꯒꯤ ꯊꯧꯒꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯅꯔꯤꯕ ꯃꯤꯌꯥꯝꯗꯨ ꯑꯌꯥꯝꯕꯅꯗꯤ ꯖꯤꯁꯨꯕꯨ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥꯅꯤ, ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯂꯕ ꯑꯍꯤꯡꯕ ꯄꯤꯕꯤꯒꯗꯕ ꯍꯤꯡꯕꯒꯤ ꯑꯆꯥꯄꯣꯠꯇꯨꯅꯤ, ꯇꯜꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯉꯛꯄ ꯈꯨꯗꯝꯁꯤꯡ ꯎꯕꯒꯤ ꯃꯔꯝꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯕꯨꯛ ꯊꯟꯅ ꯇꯜ ꯆꯥꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯅꯅꯤ ꯍꯥꯏꯅꯍꯥꯏꯈꯤ꯫ ꯑꯗꯨꯅ ꯖꯣꯍꯥꯟ 6:18 ꯍꯥꯏꯔꯤ, ꯃꯥꯡꯕ ꯅꯥꯏꯕ ꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯅꯣꯝꯒꯅꯨ꯫ ꯏꯁꯣꯔꯅ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯆꯥꯅꯕ ꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯅꯣꯝꯒꯅꯨ, ꯊꯕꯛ ꯁꯨꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯪꯗꯅ ꯁꯦꯜꯒꯤꯗꯃꯛꯇ ꯑꯉꯥꯎꯕꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯋꯥꯖꯔꯤꯕ ꯑꯗꯨꯗꯤ ꯂꯩꯕꯥꯛꯇ ꯇꯤꯟꯈꯤꯒꯗꯕ ꯍꯛꯆꯥꯡ ꯑꯁꯤꯒꯤꯅꯤ, ꯃꯥꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯆꯥꯅꯕ ꯁꯦꯠꯅꯕ ꯅꯨꯡꯉꯥꯏꯅꯕ ꯈꯛꯇ ꯈꯜꯂꯒ ꯃꯁꯤꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯒ ꯅꯣꯝꯒꯗꯕꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯗꯨꯗꯤ ꯏꯁꯣꯔꯕꯨ ꯃꯁꯛ ꯈꯪꯕ, ꯖꯤꯁꯨꯕꯨ ꯊꯥꯖꯕ, ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯁꯔꯒꯗꯒꯤ ꯄꯤꯕꯤꯔꯕ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩꯒꯗꯕ ꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯅꯣꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯃꯗꯨꯒꯤ ꯆꯤꯟꯖꯥꯛ ꯅꯠꯇ꯭ꯔꯒ ꯇꯜ ꯑꯗꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯅꯕ, ꯃꯥꯒꯤ ꯋꯥꯍꯩ ꯇꯥꯅꯅꯕ ꯍꯣꯠꯅꯕꯁꯤꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯀꯟꯅ ꯅꯣꯝꯃꯨ ꯍꯥꯏꯅ ꯖꯤꯁꯨꯅ ꯇꯥꯛꯄꯤꯔꯤ꯫ ꯃꯧꯁꯤꯅ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯕꯨ ꯏꯖꯤꯞꯇꯒꯤ ꯀꯅꯥꯟ ꯌꯧꯅꯕ ꯆꯍꯤ 90 ꯆꯪꯅ ꯈꯣꯡꯁꯥꯟꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯏꯖꯔꯦꯜꯁꯤꯡꯕꯨ ꯁꯔꯒꯗꯒꯤ ꯃꯅꯥ ꯊꯥꯗꯗꯨꯅ ꯄꯤꯖꯈꯤ꯫ ꯀꯅꯥꯟ ꯍꯦꯛ ꯆꯪꯕꯗꯒꯤꯗꯤ ꯃꯅꯥꯗꯨ ꯊꯥꯗꯔꯛꯈꯤꯗꯔꯦ, ꯃꯅꯥ ꯑꯃꯨꯛ ꯍꯟꯅ ꯆꯥꯕ ꯐꯪꯈꯤꯗꯔꯦ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯅꯁꯥꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯅꯁꯥꯅ ꯅꯣꯝꯗꯨꯅ ꯁꯨꯖꯗꯨꯅ ꯍꯣꯠꯅꯖꯔꯣ ꯍꯥꯏꯕꯅꯤ꯫ ꯆꯍꯤ 90ꯒꯤ ꯃꯇꯝ ꯑꯗꯨꯗꯤ ꯏꯖꯔꯦꯜꯁꯤꯡꯅ ꯏꯁꯣꯔꯗ ꯀꯔꯝꯅ ꯉꯥꯖꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯝꯕꯤꯔꯝꯂꯤꯕꯅꯤ꯫ ꯖꯤꯁꯨꯅꯁꯨ ꯑꯩꯈꯣꯏꯗ ꯂꯥꯡꯇꯛꯅꯗꯨꯅ ꯄꯨꯟꯁꯤꯕꯨ ꯈꯨꯗꯨꯞ ꯑꯃꯈꯛ ꯍꯦꯟꯒꯠꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯄꯨꯟꯁꯤꯅ ꯄꯨꯡ ꯑꯃꯈꯛꯇꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔꯗ ꯉꯥꯖꯒꯗꯕꯅꯤ, ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯍꯥꯛ ꯍꯌꯦꯡ ꯐꯥꯎꯕ ꯍꯤꯡꯈꯤꯒꯅꯤ, ꯅꯠꯇ꯭ꯔꯒ ꯄꯨꯡ ꯑꯃꯒ ꯍꯤꯡꯈꯤꯒꯅꯤ, ꯑꯁꯤ ꯌꯧꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯉꯥꯖꯒꯗꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯕꯅꯤ꯫ ꯏꯁꯣꯔꯅꯗꯤ ꯏꯖꯔꯦꯜꯁꯤꯡꯗꯨꯗ ꯍꯥꯏꯈꯤ, ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯪꯒꯣꯝ ꯑꯃꯁꯨꯡ ꯈꯣꯏꯍꯤꯅ ꯇꯨꯔꯦꯜ ꯑꯣꯏꯅ ꯆꯦꯟꯕ ꯂꯝꯗꯨꯗ ꯄꯨꯕꯤꯒꯅꯤ ꯍꯥꯏꯅ꯫ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏ, ꯀꯅꯥꯟ ꯂꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯇꯨꯔꯦꯜ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯁꯪꯒꯣꯝ ꯑꯃꯁꯨꯡ ꯈꯣꯏꯍꯤꯅ ꯇꯨꯔꯦꯜ ꯏꯆꯦꯜꯒꯨꯝꯅ ꯆꯦꯟꯊꯕ ꯑꯃꯠꯇ ꯃꯥꯂꯦꯝꯗ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗꯤ ꯁꯪꯒꯣꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯥ ꯁꯟ
mayam ama kanna honaba ama changi ayuk nganna haugatuna bijai bithak tauba shenbiba ama changi aduga amuk khohi longnanaba natraga phangnanaba hotnabada awang upami da kaduna yamna awaba mong amada labor tawduna thabak nomba ama changi habase akhona khangi masina takpadi Ishwarna Israel singbu pibi gadaba lam adudadi labor amagumna thabak kanna sugadabani kanna nomgadabani haina haibani Houjikki Matamsida Ishwarna Eikhoidagi pambasidi manglomda chakhatnabagi damak thabak kanna subasini thabak adudi karino hairagadi Jishubu mayak sengna khangnaba hotnaba magi khonjel tananaba magi nakta hena naksinanaba hotnabasini Aikhoina khangi Ishwargi thaujal magi aran khuba masidi aikhoina lemna phangjabani adubu thawaigi punchi chakhatnabagi damaktadi thawai romda manglomda chakhatnabagi damaktadi akanba labor ama changi kanna nomba kanna honaba ama changi habase aikhoi ayamana khangdabagum tawi masa matomata hekta thawaida chakholakadaba leite kanagumba kharadi jisubu thajadati mahangna thaujan bikhrabani kan bikhrabani aduna mahangna hiram khudingmakta chakhot hanbigani awa ana kopigani प्रार्थना तौबगी बाइबल पाबगी सिंगलुप्ता थवा यावबगी दरकार ओइदे हाइना खनबा लै मसिदि अरानबा वखल अरानबा थाजबा अरानबा तंबीबनी हाइबसे अखोय खंगमिनसी सिंगलुपकी मपानदा अरान खुबम लैते हाइना ईश्वरगी वाहिना बाइबल असिदा अखोयना मयक सेंगना उबा फंगबनी मरम असिनानी लोमन नाइदना लैगदबा चिंजाकी दमक नोमो हाइना जिसुना हाबिबसे aduna Ishwarna thabak suningdaba atanba singi mathakta karisu phongdokpide Ishwarna kauthokduna sijinakhiba miyoisingi matangda Bible dagi khara yengminasi makhoisi thawai amasung hakchangi thabakta nomba kanba honnaba kanba miyoising ngaktani madugi manungda ahanba oina yengsi Elijahna Elisabu thaugalgi damak kauthokba matam aduda Elisha di sampot tarani thoigi matung illaduna sampot khoiduna leiramba nupani ahanba ningthoron 18 Anisubada Ishwarna Mausibu Kauthokba Matamadudashu Makuboki Yao having Mayam Mama Shenduna Lamjao Lamhangda Lady Matam Aduda Mausibu Ishwarna Kautoktuna Sijina Kibani Aduga Ningtao Debitsu Maijo Samuel Ningtoina Tao Nobiba Matam Aduda Lamjao Lamhangda Mapagi Highway Induna Yao Shenduna Lerambani Ahanda Samuel Tarataruki Tramatweda Aduga Anoba walep na bada su yengsi ahing chupa pitar na nga pha na ba honai nga pha ba ngamdra bada Prabhu Jisu na manakta lakpani aduga nga pha ba ngamki pitar hona ba kanba mi oibagi ni Jisu na manakta lakhiba aduga kauthoktu na mabu sijina khiba do ma hona ba kanba noma kanba mi oibagi ni mathi lebi haina su khangna baduna rom sarkar gi yamna tangna phangba thabak tax collector gi thabak tu yamna phajana thawai yauna Mahangna thabak adu tauringai matam adudani Jisuna mahaku kauthokduna sizinakibadu aduga Kristan bu otnaiba mi orabasu Paul bu Prabhu Jisuna kauthokpase mahaki khangba heiba amasung thawai yawba mahaki honaba kanba mi oibagi asigumba magi magun asigi maramnani mahaku kauthokduna sizinabase masi aikoi thajaba yabani aduga Prabhu Jisugi matangda yenglabasu ahingi matamdani nauna pokpagi aran khubamgi asuk maru oiba lurba waise Nicodim da haikibado ahingi matam adudani ahingi matam aduda Nicodim lakpado Jisuna ai pothare ai tumbe ai gi tumba thugaire haina saukhide hojik matam chade haina haikide mahaki thogalado phajana mapung phana pakthokibani aibado aikoi ningsingminasi Polna hairi lau uba mi aduna mahi marongi saruk hana phangba tare Ahanba Timothy mangagi 19 Aina asi mayamsi haijabagi maramdi Ishwarna thabak suningdaba atanba misi pamde mahangna sijinnade aduna Houjikki matamasida Eikhoidagi Ishwarna pambasidi mangonda hena naksinba Bible nainaba amasung prarthana tauba magi khonjel tananaba hotnabase masi mahangna Eikhoidagi pamibani adubu Aikhona sengna khangba amadi Eikhoigi wakhalna Eikhoigi hakchang china madu pamde masi pumbasidi thawaigi yeknabani
hakchang na pamba sidi matam ayambada pothaba tumba ahawba chaba koiduna aremada matam manghanba Shanal labigi khanba tungi punchiki khallaga kok saba adudagi amuk hantharakpadadi internet mobile facebook whatsapp ta matam manghanba sini asumana punchi lemba se ekhoina pami bani masi hakchangi apambani pap ki lambi da chingsilli bani habado mado ekhoi khangmina si ekhoina matam se kari matam no haiba karamba matam no haiba se sengna khangna ba honna si bible na su matam gi matang da mayek sengna takpi ba lei ariba walem na badi yeng labadi Ishwarna Elisabu sijin naduna Syria gi lanmi gi luching len oriba naman gi magi kusti thungba do phan khibani Elisana de Ishwar gi mingda namanda gi karisu lauki de adubu manai ge haji na tanaduna namanda oidaba haijin duna lupa lising taruk lauki aduga mayumda thamjillamaga Elisa gi manakta lakhi Elisana Gehaji da hangki nahak kadai da chatlui Gehaji na ayak asida asum leijai haina khumki bani maduda Gehaji na tauki ba thabak ado Elisana pumnamak phongdokhi hojik paisa loba yaba matam la phi loba cholphon gi thau angur gi haikon yaw sangu san sangu minai nupa natraga minai nupi loba matam la namanda paklamba kusti do nangonda amadi nangi dharada matam pumbagi oina paklagani haina haikhibani masi aikhoi ningsingba yabani aduna James mangagi tramapanda yengu wayel mapuna thong mamangda lepli haiba matam ado hojik sini haiba se aikhoi khangmina rasi aduna hojiki matam se kari matam no haiba se sengna khangu Masi Bible na aikhoda yamna sengna takpining bani matam sigi corona gi sathiraba laichat sigi matangda akhang ahei singna takpiba matung inati matam khara kuina awaba se nangkhini haina takpiri aduna Ishwar gi damak hojik se kanna nomduna aikhoi isa se Ishwar gi mangda hen naksin gadaba matamni asonba kaya busu chingkhatpiduna thaugatpiduna thawai gi lambi da lamjingba mi amamam oigadoba matamni aikhoi ase masidi nattaduna hakchang khaktagi khallaga nomduna waduna langtaknaduna hawji ase hingadoba matam natte aikhoi gi damaktadi thawai da chawkhatkadoba Ishwarna pibiriba matamni haibase aikhoi sengna khangminarasi Elisana Gehaji da hojik matam se paisa tanba paisa tungsinbagi matam la haikibagum laina laichat asi anagi matam sida aikhoina hakchangi darkar tabasing khaktangi khallaga madu khaktai damak aikhoina nomga doba suga doba natte hojiki matam sigi situation condition si yenglabadi Ishwar da hen naksin gadoba matamni Bible hen aikhoina kanna nainagadaba matamni puningda karigumba Ishwargi oiba asigumbagi wakhalje pharoklabasu aikhoigi hakchang sina yamna angakpa mawong amada atanba ama pokhalle aikhoida aduna hakchang sina namhatle haraga horen tawrage kona tawrage khallaga Bible paba prarthana tawbase asum tokhoi adubu aikhoina kona tawge horen tawge khallaga tokthokibadudi madu kaidongedasu laglaroidaba wafamni Kona natraga horen haiba wafam asidi aikhoi Christian singa chanadaba wafam ne haiba to khangminasi asumna arembada hojikse matam manghan gadoba natre Christian ni hairaga singlup ka mari leinadaba singlup ki polum poningdaba thaugal toningdaba atanba midi Ishwar gi tunginbada matik chade Ishwarna pamsu pamde aduna aikhoi gi pukning se yamna maru oi aikhoi gi pukning da leiribado Thawai chawkhatnabagira natraga thawai sonthanabagi pukningra haibado aikhoi isa na munna wakhal tawrasi taibang panbagi awana koknanaba jisubu thajaba nate aikhoi masigi wakhal aikhoi thawal toba nate haibase aikhoi khangminasi adubu thawai gi panthungpham asa yaudana aikhoi se panthungpham khangdana lamjen chenbagum oiba yabani haibadudi aikhoi khanthaminasi taibang panbagi handanabagi lamjen arang araki mitna thakat hanba mayam asina thawai gi lambi dagi nathai hankiba amasung lamungna hankiba yai khallaga hojikse yamna cheksin gadoba matamni Ishwar da yamna pukning lupa matamni haibase aikoi ningsing minasi
mi kaya kaya budi aran khubamgi lambi takpi khraba ikhoina akhoi isamakti aran khubam do phanghaudaba yabani haibado khangthaminasi asinani polna aigi hakchang asi dandi piduna warakchei maramdi mi singi mafamda afaba wapau sandokchaba mi oraga aibu matik chadabani haina singtha nakhidanabani 1 Korin 9:27 da aduna Bible sida Ishwarna kauthoklaga sizinakhiba miyoi singi punsi se aikhoina matau tamjarasi Ishwarna thaujal bor pibi nabai damak kauthokraba aikhoi se Ishwargi sirapsu phangba yabani haibase aikhoi khanthaminasi maramasina aikhoi Ishwargi damakta labor amagumna hard worker thabak nomba kanba mi amamam oirasi Ishwargi mamangda thawai hakchang yauna khu leitana changjaduna magi khonjel magi thawagi pangalado phangjanaba aikhoi honarasi Jacobna Ishwargi dutka mukna sanare haraga Israel mingthol phangkhibagum aikhoisu kanna nomba amadi changi haibase aikhoi ningsingminasi aikhoi amaga mobile network ki matengna thaugatnaduna aikhoina singlupi damak tauba yaba kari lei haibase khanduna thidoklaga thabak oina pangthoknanaba aikoi honarasi aikoi amaga unaba phangdrabasu tinaba yadrabasu akhoigi communication phajana leinanaba aikoi honaduna toina aikoi thaugatnasi aikoi hanadagi hojikna hena thaugal kankhatpa matamni khara henna aikoi serious oigadoba matamni COVID-19 gi matamsida aikhoidagi Ishwarna pamlibasi karino haibase aikoi sengna khangminanaba honarasi tamina khrabo haise Ishwarna bol pinabiba oirasanu amen